ꯂꯥꯛꯂꯤꯕ ꯀꯨꯝꯖꯥ ꯏꯪ 2016 ꯐꯦꯕ꯭ꯔꯨꯋꯥꯔꯤ 13ꯒꯤ ꯃꯃꯥꯡꯗ ꯂꯩꯉꯥꯛ ꯁꯦꯝꯍꯧꯗ꯭ꯔꯕꯗꯤ ꯖꯝꯃꯨ ꯑꯃꯁꯨꯡ ꯀꯥꯁꯃꯤꯔꯗ ꯆꯍꯤ 3 ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯈꯤꯕ ꯑꯗꯨꯒꯨꯝ ꯃꯅꯤꯄꯨꯔꯗꯁꯨ ꯊꯝꯂꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯅ ꯂꯝꯗꯥꯏ ꯑꯦꯁꯤꯒꯤ MLA ꯈꯣꯡꯕꯥꯟ ꯇꯥꯕꯝ ꯏꯕꯣꯝꯆꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯁꯑꯣꯝꯕꯨꯡ ꯀꯕꯨꯏ ꯈꯨꯟꯖꯥꯎꯒꯤ ꯃꯜꯇꯤꯄꯔꯄꯁ ꯄ꯭ꯂꯦꯠꯐꯣꯔꯝ ꯁꯪꯒꯥꯕꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ MLA ꯀꯦꯠꯁ ꯏꯕꯣꯝꯆꯥꯅ ꯍꯥꯏ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯃꯇꯝꯗꯨꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯁꯤꯟꯗꯣꯛꯎ ꯍꯥꯏꯗꯨꯅ ꯏꯔꯥꯡ ꯍꯧꯈꯤ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯁꯤꯟꯗꯣꯛꯎ ꯍꯥꯏꯅ ꯏꯔꯥꯡ ꯍꯧꯈꯤꯕꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯦꯁꯦꯝꯕ꯭ꯂꯤ ꯗꯤꯖꯣꯜꯚ ꯇꯧꯔꯒ ꯅꯧꯅ ꯃꯤꯈꯜ ꯇꯧ ꯍꯥꯏꯅ ꯗꯤꯃꯥꯟ ꯇꯧꯔꯛꯂꯦ꯫ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯂꯔꯣꯏ ꯈꯪꯕꯗꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯁꯄꯦꯟ ꯇꯧꯔꯒ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯌꯥꯅꯕ ꯁꯦꯟꯇꯔꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯍꯣꯠꯅꯔꯤ꯫ ꯂꯩꯉꯥꯛ ꯁꯦꯝꯕ ꯌꯥꯕꯒꯤ ꯐꯤꯚꯝ ꯂꯩꯇꯕꯗꯒꯤ ꯁꯦꯝꯗꯕꯅꯤ꯫ ꯂꯩꯉꯥꯛ ꯁꯦꯝꯕ ꯌꯥꯕꯒꯤ ꯐꯤꯚꯝ ꯂꯩꯇ꯭ꯔꯤꯉꯩꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯗꯤꯖꯣꯜꯚ ꯇꯧꯔꯒ ꯑꯊꯨꯕꯗ ꯏꯂꯦꯛꯁꯟ ꯇꯧꯔꯛꯀꯅꯤ ꯍꯥꯏꯅ ꯄꯥꯔꯨꯕ ꯌꯥꯔꯣꯏ꯫ ꯐꯤꯚꯝꯅ ꯌꯥꯗ꯭ꯔꯕꯗꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯆꯠꯂꯕꯁꯨ ꯄꯟꯆꯥꯌꯠ ꯏꯂꯦꯛꯁꯟ ADCꯒꯤ ꯃꯤꯈꯜ ꯄꯥꯡꯊꯣꯛꯇꯅ ꯂꯩꯔꯤꯕ ꯑꯁꯤꯅꯤ꯫ ꯆꯠꯅ ꯀꯥꯡꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯂꯦꯛꯁꯟ ꯍꯦꯛꯇ ꯄꯥꯡꯊꯣꯔꯛꯇꯕꯁꯨ ꯌꯥꯏ꯫ ꯖꯝꯃꯨ ꯑꯃꯁꯨꯡ ꯀꯥꯁꯃꯤꯔꯗ ꯆꯍꯤ 3 ꯍꯦꯟꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯈ꯭ꯔꯤꯕ ꯑꯗꯨꯅꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ BJP ꯅꯠꯇꯅ ꯑꯇꯩ ꯄꯥꯔꯇꯤ ꯑꯃꯠꯇꯅ ꯂꯩꯉꯥꯛ ꯁꯦꯝꯕ ꯑꯣꯏꯊꯣꯛꯂꯣꯏ꯫ ꯌꯥꯅꯤꯡꯗꯕ ꯂꯩꯅꯔꯕꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯒ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯃꯤꯟꯅꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅꯁꯨ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯈꯟꯗꯣꯛꯂꯒ ꯃꯔꯝꯗꯝꯗ ꯍꯜꯍꯟꯈꯤꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄ laikrabani. ꯃꯤꯌꯥꯝꯅꯁꯨ NRC ꯅꯠꯇ꯭ꯔꯒ ꯃꯥꯟꯅꯕ ꯃꯦꯀꯥꯅꯤꯖꯝ ꯑꯃ ꯁꯤꯖꯤꯟꯅꯔꯒ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯈꯟꯗꯣꯛꯂꯒ ꯃꯤꯀꯣꯛ ꯊꯤꯅꯕ ꯑꯃꯗꯤ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯅꯕ ꯗꯤꯃꯥꯟ ꯇꯧꯔꯤꯕꯅꯤ꯫ ꯆꯤꯔꯕ ꯇꯟꯖꯥ ꯑꯁꯤꯗ ꯂꯩꯉꯥꯛ ꯄꯥꯏꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯆꯤꯡꯊꯅꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠ ꯑꯊꯨꯕꯗ ꯂꯩꯉꯥꯛ ꯁꯦꯝꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯥꯖꯕ ꯂꯩꯇꯕ ꯍꯥꯏꯕꯁꯤꯅ ꯆꯤꯡꯅꯕꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯁꯤ ꯍꯥꯏꯔꯕꯗꯤ ꯅꯥꯀꯜ ꯑꯅꯤꯃꯛ ꯑꯃꯅ ꯑꯃꯗ ꯊꯥꯖꯕ ꯊꯝꯅꯕ ꯆꯪꯏ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ ꯇꯦꯏ ꯁꯩꯇꯕꯔꯗꯅ TOMTVꯗ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ ꯆꯦꯝꯕꯔꯗ TOMTVꯒ ꯑꯈꯟꯅꯅ ꯎꯅꯕ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯆꯍꯤ 3 ꯐꯥꯖꯤꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯋꯥ ꯆꯩꯊꯦꯡ ꯐꯪꯂꯤ꯫ ꯏꯔꯥꯡ ꯑꯁꯤ ꯁꯥꯡꯊꯔꯛꯄꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯍꯥꯏꯔꯒꯗꯤ ꯄꯥꯎ ꯐꯥꯎꯗꯣꯛꯅꯕ ꯋꯥꯠꯄ ꯑꯃꯗꯤ ꯐꯨꯔꯨꯞ ꯑꯃꯅ ꯑꯇꯣꯞꯄ ꯐꯨꯔꯨꯞ ꯑꯃꯗ ꯊꯥꯖꯕ ꯂꯩꯔꯛꯇꯕ ꯑꯁꯤꯅ ꯑꯣꯏꯒꯅꯤ꯫ ꯏꯔꯥꯡ ꯑꯁꯤꯅ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯂꯩꯅꯔꯝꯕ ꯊꯥꯖꯕ ꯑꯗꯨ ꯃꯥꯡꯈꯤꯕꯗꯒꯤ ꯅꯨꯡꯁꯤꯅꯗꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯄꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯁꯤ ꯍꯥꯏꯔꯕꯗꯤ ꯏꯁꯥ ꯏꯁꯥꯗꯒꯤ ꯍꯧꯔꯒ ꯑꯐꯕ ꯋꯥꯈꯜ ꯈꯟꯕ ꯑꯃꯗꯤ ꯄꯨꯝꯅꯃꯛꯄꯨ ꯀꯣꯟꯁꯤꯟꯗꯨꯅ ꯆꯠꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯥꯖꯅꯕ ꯍꯥꯏꯕ ꯇꯥꯔꯦ꯫ ꯊꯥꯖꯅꯕ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯄꯣꯛꯇ꯭ꯔꯤꯉꯩꯗꯤ ꯃꯁꯤ ꯑꯗꯨꯝ ꯆꯤꯡꯅꯕꯒꯤ ꯊꯥꯖꯅꯗꯕꯒꯤ ꯅꯨꯡꯉꯥꯏꯅꯗꯕꯒꯤ ꯋꯥꯈꯜꯗꯣ ꯑꯗꯨꯝ ꯂꯩꯒꯅꯤ꯫ ꯑꯗꯨꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯑꯍꯥꯟꯕꯗ ꯑꯐꯕ ꯋꯥꯈꯜ ꯈꯜꯂꯒ ꯑꯇꯣꯞꯄꯁꯤꯡꯕꯨꯁꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯀꯣꯟꯁꯤꯟꯕꯤꯕ ꯆꯪꯉꯤ ꯍꯥꯏꯅ ꯑꯩ ꯊꯝꯖꯅꯤꯡꯉꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ MLA 70 ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯏꯔꯝꯗꯝ ꯑꯁꯤ ꯑꯃꯨꯛꯇ ꯀꯜꯂꯝꯃꯨ ꯍꯥꯏꯅ ꯅꯨꯄꯤ ꯁꯃꯥꯖꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯊꯣꯛꯆꯣꯝ ꯔꯥꯃꯅꯤ ꯂꯩꯃꯅ ꯑꯄꯤꯜ ꯇꯧꯔꯛꯂꯦ꯫ ꯋꯥꯐꯝ ꯑꯁꯤ 95 ꯁꯨꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯍꯧꯗꯣꯛꯈꯤꯕꯒꯤ ꯅꯨꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯑꯣꯜ Manipur Women Social Reformation and Development Samaj ꯅꯨꯄꯤ ꯁꯃꯥꯖꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯐꯨꯝꯂꯧꯗ ꯂꯩꯕ ꯑꯣꯜ ꯐꯨꯝꯂꯧ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯅꯨꯄꯤ ꯁꯃꯥꯖꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯊꯣꯛꯆꯣꯝ ꯔꯥꯃꯅꯤ ꯂꯩꯃꯅ ꯍꯥꯏ ꯉꯁꯤ ꯄꯥꯡꯊꯣꯛꯂꯤꯕ ꯊꯧꯔꯝ ꯑꯁꯤ ꯀꯨꯝꯖꯥ ꯏꯪ 1940ꯒꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯗꯤꯁꯦꯝꯕꯔ 18ꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯅ ꯈꯨꯠꯇ ꯃꯩꯔꯥ ꯄꯥꯏꯗꯨꯅ ꯍꯧꯈꯤꯕ ꯏꯍꯧ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯀꯨꯝꯖꯥ ꯏꯪ 1940ꯒꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯍꯩꯔꯥꯡꯒꯣꯏꯊꯣꯡ ꯃꯈꯥ ꯃꯥꯏꯕꯝ ꯂꯩꯀꯥꯏꯗ ꯑꯥꯔꯃꯤꯅ ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯤꯆꯝ 3 ꯐꯥꯗꯨꯅ ꯄꯨꯈꯤꯕꯗꯒꯤ ꯅꯨꯄꯤꯁꯤꯡ ꯊꯣꯔꯛꯇꯨꯅ ꯃꯤꯆꯝ 3 ꯑꯗꯨ ꯑꯥꯔꯃꯤꯒꯤ ꯃꯈꯨꯠꯇꯒꯤ ꯀꯜꯍꯧꯈꯤ꯫ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯅ ꯈꯨꯠꯇ ꯃꯩꯔꯥ ꯄꯥꯏꯔꯒ ꯊꯧꯅꯥ ꯐꯅ ꯑꯆꯨꯝꯕꯒꯤꯗꯃꯛ ꯂꯦꯞꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨ ꯂꯧꯔꯒ ꯃꯩꯔꯥ ꯄꯥꯏꯕꯤ ꯍꯧꯗꯣꯛꯈꯤꯕꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯂꯧꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ताना ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯍꯧꯖꯤक ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯅꯤꯡꯉꯥꯏꯅꯤ꯫ ꯑꯩꯈꯣꯏ ꯍꯧꯖꯤक ꯃꯃꯥ ꯄꯣꯛꯇꯕ ꯑꯃꯗꯤ ꯃꯄꯥ ꯄꯣꯛꯇꯕꯅ ꯌꯣꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯂꯝꯗꯝ ꯑꯁꯤꯒꯤ MLA 70 ꯑꯃꯠꯇ ꯑꯣꯏꯅ ꯍꯣꯠꯅꯗꯨꯅ ꯏꯔꯝꯗꯝ ꯑꯁꯤ ꯑꯃꯨꯛꯇ ꯀꯜꯂꯝꯃꯨ꯫ ꯍꯧꯈꯤꯕꯁꯤꯡ ꯑꯗꯨ ꯀꯥꯎꯊꯣꯛꯅꯗꯨꯅ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯅꯨꯡꯁꯤꯅꯕ ꯑꯃꯗꯤ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯟ ꯇꯣꯛꯅꯔꯤꯁꯤꯁꯦ
moi ching gi tam ge shu muslim khang de moi tara chu khang de ama khang de loina mak se ima lo noi ba ma cha moi no nu khina la mani pur se shanti ho na ma pul laga am ta kalamo hai ma se ai ya pam ba de ba ko ma si da di ima se chi dri ngai da noi nu khina ba ho ge ba do kauk tho se ba sum ning sang da lai da di ma mai da làm mấy giá thuốc của cái đó giá khá là quá đi nâu nồng cái là quá đâu nó ông ấy nó mà buộc phải cái này bắt ra cảm ơn là mà leo đấy tung mang nghe hay mà phải phụ hay này của đó tung đó mà khi đây mà hay đấy mà tập cái gì đó thì quỳ ra cái gì nói là âm ta xem bằng âm ta thì mi cái mà này ai khơi bị giá này nó xem bằng đi ai khơi nục chi bây giờ rồi mà tâm gì cái mi sao hỏi chỉ biết mỗi năm tàu đi mà tháp bậc xe mà hỏi cái tàu bữa ngầm nó bài này mỗi năm tàu ninh bữa tàu đấy hiểu không hắn ninh bữa mà tâm đã hà lẽ phụ ninh bữa mà tâm nó hà lẽ Manipur đấy chỉ biết ai cái tập mà tâm để sang nghe bà tàu ninh mà ta tàu xe mà chỉ tuốc nó là bà ai ima xe mày mua đâu bị rồi anh nói giá đó cái gì à thu mà tâm ta mỗi pun jalan kan Manipur kan bio hai bawa pam dia noi puna makta khura maga ima hai jari Thauram aduga mari lainana apunba Manipur kanba nupi lok amkil gi president Laurem Bam ngan bi leimana hai maira paibi gi asengba wakhalon de achumba gi damak lepa haibane khunai asida achumba purakna ba maira paibi singna achoba thodang loduna lakhibane mayai kaba chinja ki mayokta khongjang changsin bedagi hauraga lamdam asidagi amuba law of 1958 lawthokna ba khongjang kaya changsin khei Hauzik lamdam asida thokliba irang asida security force na chatharakhiba miot minei da su maira paibi singna thauna phana chongtoktuna khunai ase kannabu honaduna lakle maram aduna maira paibi ihau ase aikhoina taraina lofam thokte aikhoi gi laioi khrabi ima singna achumbagi damak lepkhiba sing adu ngasi gi mirol na kawfam thokte haina mang makha takhi Ladiba Manipur da factory ama leiba nate police storage center leiba nate masai de khoi gi leijaba phangjaba popru na makche mafam matam zadana loina mangdana wadana leiriba asi chakhona badi hona draga makhoina mi singji bu punchili be ima ibin singji bu thugaina bo hona rakpase yam toina thoi aduna masi makhoina phana kanna hona raga su soidana maki nong natra nong madum punchal lakanda khoi lan thing narakini aibase Manipur government ni India government na khanga dabani aduna maira paibi haibase kari gi damakta no haina lingkhapase maira paibi haise aikhoina sum khanjabada achumbagi damakta achumbagi kan taunanabagi damakta achumba phangnabagi damakta aikhoi lingkhakhibani aduga Manipur sida aikhoi chapkhatpa amasung akhoi achumba porakna bohona ba chapkhatpa peace aigudi shanti laina na bohona ba che maira paibi gi mathauni maira paibi gi lingdrba pantam haibabu achumba porakpa chapkhatpa porakpa Manipur da aduga loina na aikhoi ji ingna sikna khana chaina ba yawdana pan bangamba sini aikhoi maira paibi gi mathau ngasi gi thauram aduda nupi samas ki president Thokchom Ramani leima amkil gi president Laurem Bam ngan bi leima amadi tami chingmi apunba nupi luk ki president Yambem Momon leimana chingmana president member oina sarugya khei Thauram aduda leikhidrabi lamdam asigi maira paibi singi mafamda minute ani tumina leptuna ikai khunabasu utkhi Manipur gi tongan tongan ba mafamda pangthokna bagum athokpam maira paibi apunba lob ampal amasung nupi samas na sinduna athokpam kaithel da leiba athokpam maira paibi holda nimpu manga suba maira paibi hogdokhibagi numit pangthokre thauram aduda leimakin gi president MC Rita Thobal Municipal Council Ward number 7 gi councillor su oiriba ampal gi advisor Y Premabati amadi tongan tongan ba nupi lup kaya gi luchingbi singsu sarukya khe thauram adugi wangang loi singna Manipur da maira paibi haudorakhibagi wari thamkhibaga loinana ngasi phawbada maira paibi singna lamdam asigi damak lauriba thaudang sing adu singthakhi Koi softing agi mamangda koi 1904 da ahan dulpina thokre asa mamanga su kanbira betuni akhoi gi nupa singbu pharaga British ki yuma mama isa ai habi da makta pharakanda akhoi gi iramda masigi nupa sing asna makhoi gi sakhi ba yuma do sagada bani hadana miyoi bagi hakku khongaw narapa matamda chongthuwa kan se sida akhoi gi hak khongaw na ba yaro haina hauki bagi go do akhoi gi nupi sing ani suba pinanda akhoi gi iramda Manipur se thosari ko thuk mayam sing asi mapalanda thadung na bo honarapa achau bale pa na ape kore pa sing asi gi wasilla gene hena khaloga matamda
lamdamdugi economy lamdamdugi political hariba mayam singa sa tapna paisalapagi khongchat ama oina iramdam asigi economy ase mito miyan zamya na paisala na hona na pai khongthang ama lako matamda iramdam gi economy ase mito miyan zana pai be aroi akhoi iramdam gi economy iramdam paisaga dabani haidana iramdam asigi sing thado khibe yaroi haidana sahi kaya suta thinaro matumda 1939 da akhoi December 12 December da adu mo hokhiba ni pilana do madu ani sibani pilan lamdam sigi economy gi mayok da hokhiba adu ko mani pi singi hokhiba du iho ama khami Leibak ama chawkhanaba honabada nupisingya choba thodang lei haina amphagi hanagi vice president nongleima hobam ongbina phongdorakli wafam asinga sinifu manga suba maira paibi haudokiba numit listingani kun manga ga mari leinana maira paibi women development association amadi all Manipur women social reformation and development samas nupi samas anina mayang imphal maibam da leiba maibam social welfare club ki ground pangthokiba thoram amada mahakna phongdokibani Thoram aduda nupi samas ke advisor KS Indu Leima Arambai Tengol gi Luching Purel Korongan Bakhuman Mapi Council gi president KC Romeo Yauna maru oiba mioi kyana saru yaki Nong Leima haubam ongbina makhata na hai lamdam asida leiriba nupi ayamba haithoi singthoiraba ahal laman singgi macha masu oibana lengak londasu aduki mate haithoi singthoiba oi macha amana mariba majati nuksi hanbada mama oibi singgi achoba thodang lei hainasu mahana makhata na phongdoki Manipur ngasi thengnariba lanasi kuki lan nate masidi kuki singi marumda achoba force ama leiraga chatharakba maitei muthanabagi achoba lalongni haina UNLF ki hanagi chairman ningthem chasana yaimana phongdorakli chahi taret kuntak paning sing thauramgi sarugama oina Tripura gi Bamutia da leiba Berimurada Birtikan Drazit ki mitamama maikum hangdoki baduga mari leinana wafamasi mahakna phongdokibani United People's Front Manipur UPF amasung Tripura Manipuri Student Youth Coordination Committee ani na silaga Birtikan Drazit ki chamaga humpu mapan suba mapokumon ga mari leinana pangthokiba thoramatuda mahakna hai hauji fawbo loishinba ngamdana leiriba Manipur gi iranga si taraina lofom thokte masidi chahi lising ani henbagi puwari leijaraklaba Manipurda atamnana singnarakpani asigumba tanja asidadi maitei khaktanatana Manipurda kundaminariba purup kanglup khudingmak amato oina punsinduna apunbagi pangal sagatminabagi tangai fadabalei leibak asida maming khaktagi democracy chana handuna maitei singi thauna lingjal chanalon chat amadi mapangal tugainaba kayarak hanna khonarakli nakal amaromda tongan ba political party kaya thoraktuna mikhal gi matamda senja tumja kaya satharakpa sina maram oiraga maitei singi mapangal tapna sonta halakli Masina aikhoi masel gi marakta singchep thaduna lamchat kamhalakli oirakli ba phiba masida Manipur thugaina bo honarakli ba safu kayasi Manipur gi wangmada leiriba Manipuri khudingmak punsinduna Manipur kanna bo honabada saru yaminasi Birtikan Drazit ki mitam hangdokpa sida suthang ama oiba khaktanatana Manipur kanba pamba mishak ama oina thoramasida yawba phangba si yamna chawthok chaningai Tripura da kuntalekta duna leiriba Manipuri singna mama leibak amadi ipaipu sing ningjabaga loinana masak thokpa punsi amada hingna bo khonaba tangai fade haina mahakna phongdoki Thoram aduda Tripura Assembly gi MLA Gelam Birjit UPF Manipur gi President Andrew Pasandra Advisor Komdram Ratan W second UCM gi President YK Diren Ichal gi President Tongbram Ibemcha Nimko gi President Oinam Premjit na chingba susaru yaki Tawramadu gi sarugama oina ngasi maikum hangdokliba beauty candidate ki mitamda haikalaika tamlaba matungda Guchamurada leiba Panichai mandapta miyam gi oiba mifam amasu pangthoki Multi party democracy gi channa wasumba system asina maram oiraga election matamda paisa mayam chaithokpa ade khoilam chat kem than ba adumba Tabak Tharang Mayam Chatana Pim Aduda, Akoi Naharo Sing, Marwena, Adekoi Nupi Sing, Adum Makagi election Aduda, Lan Madugi, democracy, Oibugi, a sing, but vote Adu Pian Mota, Pasano, Wai Chan Chatokwa, Adum Pium da Chatarakwa, democracy ni haiba, democracy a sing, Sakam Natava, Adum Bapim Aduna, Akoi say, proof Amoibugi, Bangayam Sonda Lacre, Adagi. System asina puthorokpa corruption harabali pam orakre maduda koi lisat yaudra lamchat chumdraba aduma phurum ore podo maduna koi yanglen saru thudera ko aduma phema koi mai unare asima phema sesda masigi khulong chablo ro gane ngasi koi mayam na kukilan haibdo kukilan oramdre madu chowa force amana madu marum lepa ka chathar ko lam haibse ko loin khanare ko
ngasi ekhoida thengnei base Manipur gi itihas ta isinna thamaba chahi lising ani gi henbagi itihas ta hingakpu punsirol sdaista khwaidagi hena sathina temsingnar ko se handaki matang china se koina khangmina changi Manipur gi tangdu laitaba hanjilaknaba Ministry of Home Affairs ka Manipur gi CSO singa punna yatminnakhiba roadmap adu mangam isan sandana leiri IDP khara resettlement tawba natana free movement gi matangda wafam amata khanaraktaba asina Manipur da tangdu laitaba purakpagi lambi adu mapung phadabani haina Fox gi acting president BM Yaima Sahana phongdokre ngasi ayuk hotel Imphal gi Sangai conference hall da pangthokhiba one day academic discourse on normalization in Manipur haina mingthonba thauramda wafam asi phongdokladuna mahakna hai kumja lisingani kun humdoi gi me ahumdagi haurakhiba kanglokki irang asina maram oiraga Manipur gi apunbagi saktamda lakliba chaitheng amadi khudongchadabasing asi matau karamna mahausa gi phibamda purakkadage haibagi matangda thauram asi pangthokpani ingna chikna leijaramba Manipur asi khanghaudana thorakhiba laibaktiba Thaudok amana maram oiraga ngasidi miyoi kaya awa chaitheng phangli adubu wathok asigi waroshin ama puraknaba hotnaba haibasidi aikoi pumna make nanthokpa yadraba ithaudang ama oiri muknaba amagi waroshin purakpada tangai phadana changba pambai ama hairagadi wari sanabani jahi ahum pharakadauraba muknaba asi loishinge hairabadi inclusive oiba peace process ama chathaba natana atoppa lambi leiroi Muknaba asida hakthengnana chaitheng phanghalaba maikai anigi luchingbasing punna phaminnaduna tangdu laitaba puraknaba lambi thiminnaba mathautai Manipurda khunda minariba phurup khudingmakna aigi phurup magi phurup haibagi wakhallon thadoknaduna aijao Manipur gi wakhallonda mai onsinminasi IDP singna thengnariba khudongchadaba sing amadi resettlement gi oiba Marik chumba policy ama semdriba phauba peace process asi mapung phaba ngamloi muknaba asida hakthengnana awaba tariba asi IDP singni IDP sing asi mahausa gi tangdu leitaba punsi mahing amada hanjin hanba ngamnaba matamdata peace process asi mapung phare haina loba yagani haina mahangna makhata na phongdokhi Center yauna wari sana jarure aduna masigi potse akhoi hojik ti akhang ai jingna piba akhoina leiriba Manipur gi CSO singna akhoina changjin jakhiba madugi akhoi gi home affairs yauna yatmin hakhiba road map aduda ngasi phawba akhoi thabakta mapung phaba wontokpadi leitri adugumba civil society nasu adugumba road map adu yatmin hakhiba adugumba kanusing ado ngasi kharangai November December da koi khardi koi hanjilhanbagi adugumba khungtang do lokhat pire aduga madaida hoji akoi da free movement gi oiba matang da karimta koi khungtang ase lokhat leitri IDP sing mayum da hanjilhangeni haiba adugumba home affairs ke yatmin hakiba adugumba koi road map aduda thabakte mapung phabadi leitri aduna akoi gi oiba road map haibase akoi miyam ga tanaraga koi changsin menaba natana akoi look ngakana akoi asigumba yatba road mase asina pung phabu oigani haiba thajadi Tongan ba phurup ki luchingba sing yauna pangthokhiba ngasi gi thoram aduda Manipur University gi Department of Anthropology gi retired professor W Navakumar na moderator oiraga academic discourse amasu pangthokhi discourse aduda Manipur University gi history department ki retired professor Enjoy Kumar economics department ki retired professor C.H. Priyoranjan, retired IAS R.K. Nimai, amadi Impact TV gi editor Y. Rupachan na resource person sing oina wangangki. Thangjing amadi Kobru Laifam Lenda Lai Kurumba Yahalu haina changsin kiba khongjang mari leinana governor na pi kiba thajaba sing adu thabakta ontorak trabadi akanba khongjang changsil lagani haina Committee on Protection and Preservation of the Historical Rights of Kobru and Thangjing Hill Ranges CPP-KT Secretary Y. Syam Kumana akan wafam thamlakli. Maitei Singi Senglaba Laifam Len amo oiriba Thangjing amadi Kobru gi Laifam Lenda kumjali singani kuntaru ki sajibu tha manungda laikurumba chatpa yahalu haiba warol yauna point ahum yawba memorandum ama ngase committee asigi miyut singna Imphal gi log bavan da laktuna governor da pishin kre Governor Ajay Kumar Bhalla da memorandum pishin balak paduga mari lainana committee asigi secretary Y. Syam Kumana hai Maitei Singi Senglaba Laifam Len ibudau Kobru amadi ibudau Thangjing gi khubamda ireja singna laikurumba phanglaktriba se chahi ani henjilakle
Masi aikhoi pumnamaki yamna ningba kaiba amani. Hiram asigi matangda committee asina laifamlen ani asida chatuna lai kurumba yahannaba lengakta taksintuna lakpani. Sahi asigi April thadasu committee asigi mihut singa Bisnupur district ki DC amadi SP ga phamina duna wari sanakibani. Wari sanaba aduda ibudau thangjingi laifamlenda lengakna paikhatkadaba thabak singi matangda governor na thokpo order aikhoida khangalakibani. Adubu governor na laifamlen asigi matangda paikhatkani haina thamkiba waro sing adu ngasi fawba thabak to ontoktana leiri. Hiram asigi matangda tha asigi tarataruktasu governor da amuka hanna memorandum pisinduna laifamlen sing asida ireicha singna lai kurumba chatpa yahalu haina taksinki. Adubu ngasi fawba hiram asigi matangda lengangna chapchaba thabak amata paikhalaktri. Masina maram oiraga ngarang miyam gi oiba khongchara machatkibani. Karigumba governor na hiram asigi matangda chanaba thabak paikhalaktrabadi miyam ga loinana democratic oiba akanba khongjang changsilagani haina mahakna makha taki. 2025 ki April ki thada aikoi DC Bisnupur da masamak DC yauna SP yauna aikoi committee CPP KT amadi masi ke chaminari committee punna saruk yaraga phaminarakanda aikoi governor na masamak assurance pi ki point order thoki ba lei point da mahakna thambi ki bofam singse ibudau thangjingi akoibigi 4 hectares si fencing tawbiba loina PMJS gi makada pakalaru koilas thabiba unwanted oiba ko ki narco terrorist ngakthok pamafam dagi sharp petrol ama thambiba loina Hariba Jagadu Akai Toising, Lona Lock, Semjan Sajan, Bahabi Mahakna, or the Tokibale, Hariba no Mitu Dakway DC the Pamina Tamda, Matamdugi Hariba, Laba Ani Cookie, Amadi. May take land, Labana Maram, or a public, the Madu exposed to Vigano, Mayamasi, Yankee, Yankee, Nakwe, Shamak Yankee, Matamu Dakway, Madu, Sweden Tabakta, or Tok Begin Hagiba, Governor Tamgiba Wapamdo, Nasi Sai Parakle, Sai Parapuna Maram or Akanda, Hunter Quick with the Nakwe. Day 16 da December day 16 da mo koy memorandum pisin jare madu su response mata pirakte masina maram arakanda koy nunga arakta ba pen da ba mayam sina maram arakan Manipur gi miyam kusam narakanda CSO imarai pai bi punna yauraga marang ibudau thangjing gi phamnai ba sarak loisang thangi seba madan ngarang December gi tang punipan da ibudau thangjing gi laikon da gi koy khongsan jaraga miyam gi oiba apun do kholau amadi miyam khongsat ama marang ngangkan lakai da leiba ais nilamani sports complex ta koy ngarang mifam mama phamla kan warep ama kak lau jarakanda ngasi akoi governor do unaraga ngasi mahakpa unajaraga koi memorandum se piraga akoi na pami ba wakhalon governor na pikiwa assurance do tabak to onto haibi unajage na laksabani. Prime Minister Narendra Modi ki Suryagar Mufta Visli Yosna da Prime Minister na thamliba pandam adu phangnana bahotnabada ajoba thodang logani haina Man ki Baat da Prime Minister Narendra Modi na pukning thogatkiba SNL Energy Solutions Private Limited ki founder Moirangthem Seth na phongdorakli Yaripol Bamun Lekai de Leiba Mahaki Miyumda TOMTV ki Thobal correspondent Sheikh Abbas ka akhanana unaba amada wafam asi mahakna phongdorakibane Ngarang pangthokiba chama kun mapal suba Man ki Baat ta Prime Minister Narendra Modi na pukning thogatkiba adugi matangda Moirangthem Seth na TOMTV da hai Kumja English Singanitara Mapal dagi Manipur khakta natana Meghalaya Nagaland amadi Mizoram gi manung hanjin na leiba Lanayum amadi lenga ki loisang lising amaromda solar energy sizinaduna may phangan bangam kray mahak general line da graduation loisilakpa misak ama oizerabasu chahi tara rom ase CSO gi thomi ama oina lamdam asigi manung hanjin na leiba mafam singda may phangdabagi kunung chadaba amadi awaba sing adu haktheng naduna lakhi Asigumba kudong chadaba sing asi urubadagi maigi awaba sing ase kokhandaba yade haibagi wakalon amada kumja English singani tara mapaldagi solar energy sizinadna mai phanganbagi thabak asi paikhalakibani masida natna electric motor sizinadna visa lonsa amadi livelihood application kayadasu solar energy sizindanaba achoba thodang laurakhi masigi mathakta Manipur gi manung hanjina leiba primary health sub center primary health center amadi community health center kayadasu SNL Energy na solar energy sizinaduna may phanganba ngamkhrei maraksida ngarang ikhang khanghodana Man ki Baat da Prime Minister Narendra Modi na mahakna hotnakiba sing adu khangbiduna mahaki ming palakpa amadi pukning thogalakpa adu aduki matik nungaiba phawi makhata na hena kan hotnaduna maigi awatpa leihandana ba angam mathakta hotnakigani haina mahakna makhata na phongdorakhi solar sina be kana baseng sai mayam gi hoida Sinariba Lotse, Yoka Young Marana. Jundong Katingi, I part to Ainaka Lozeragadi, Solarna, my portion, Pradang or Uba, Namagati, Mayam, upon the given daughters of Terakani, environmental school.
ꯈꯨꯗꯤꯡꯃꯛꯇ ꯑꯐꯕ ꯑꯣꯏ ꯍꯥꯏꯕꯁꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯃꯔꯝꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤ ꯑꯩꯈꯣꯏꯅꯁꯨ ꯌꯧꯁꯤꯟꯕ ꯉꯝꯗ꯭ꯔꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯁꯨ ꯐꯥꯎꯅꯕ ꯉꯝꯗꯅ ꯂꯩꯕ ꯖꯒꯥ ꯀꯌꯥ ꯑꯃ ꯉꯁꯤ ꯑꯩꯈꯣꯏ ꯇꯞ ꯇꯞꯅ ꯀꯣꯚꯔ ꯇꯧꯖꯔꯛꯀꯅꯤ ꯇꯧꯕꯒꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅꯁꯨ ꯃꯁꯤꯗ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯕꯤꯔꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯠꯇ ꯑꯣꯏꯅ ꯁꯁꯇꯦꯅꯦꯕꯜ ꯒꯣꯜ ꯑꯗꯨꯒꯤ ꯄꯥꯟꯗꯝꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯪꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔ, ꯅꯥꯒꯥꯂꯦꯟ ꯑꯃꯗꯤ ꯑꯁꯥꯝꯗ ꯈꯨꯟꯗꯥꯔꯤꯕ ꯖꯦꯂꯤꯌꯥꯡꯔꯣꯡ ꯐꯨꯔꯨꯞꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯔꯤꯕ ꯉꯥꯏꯅ ꯂꯥꯛꯄꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯨꯀꯣꯅ ꯃꯤꯌꯥꯝꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ꯫ ꯑꯃꯨꯀꯣꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯍꯩꯁꯅꯥꯝ ꯐꯣꯔꯦꯟ ꯃꯉꯥꯡꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯀꯨꯝꯍꯩ ꯑꯁꯤ ꯂꯧꯔꯣꯛ ꯊꯥ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ, ꯆꯥꯎꯈꯠꯄ, ꯌꯥꯏꯐꯕ ꯄꯨꯔꯛꯅꯅꯕ ꯑꯃꯗꯤ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯑꯐꯕ ꯃꯔꯤ ꯊꯝꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯅꯕ ꯄꯥꯡꯊꯣꯛꯄ ꯀꯨꯝꯍꯩꯅꯤ꯫ ꯀꯨꯝꯍꯩ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯥꯏꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄ, ꯃꯍꯧꯁꯥꯗꯒꯤ ꯂꯩꯔꯛꯂꯕ ꯅꯥꯠꯀꯤ ꯑꯣꯏꯕ ꯖꯒꯣꯏ ꯏꯁꯩ ꯄꯥꯡꯊꯣꯛꯄ, ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯑꯃꯗꯤ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯇꯤꯡꯀꯥꯎ ꯔꯥꯡꯋꯥꯡꯗ ꯊꯧꯅꯤꯕ ꯌꯥꯎꯔꯤ꯫ ꯀꯨꯝꯍꯩ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯃꯩꯍꯧꯔꯣꯜꯗꯒꯤ ꯍꯤꯡꯃꯤꯟꯅꯔꯛꯂꯕ ꯐꯨꯔꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤ ꯆꯥꯟꯅꯕ, ꯏꯪ ꯇꯞꯄ ꯑꯃꯗꯤ ꯆꯥꯎꯈꯠꯄ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯍꯟꯕ ꯑꯣꯏꯔꯁꯅꯨ, ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯝꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ꯫ ꯉꯥꯏ ꯀꯨꯝꯍꯩꯅ ꯂꯥꯛꯄꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯏꯊꯅꯤꯀꯦꯜ ꯁꯣꯁꯤꯌꯣ ꯀꯜꯆꯔꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯦꯁꯀꯣꯅ ꯃꯤꯌꯥꯝꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ꯫ ꯑꯃꯦꯁꯀꯣꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯣꯏꯔꯥꯡꯊꯦꯝ ꯉꯥꯟꯊꯣꯏꯕꯅ ꯈꯨꯠꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯃꯤꯟꯅꯔꯛꯂꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯥꯡꯁꯤꯜꯂꯛꯂꯤꯕ ꯆꯠꯅꯕꯤ ꯑꯃꯗꯤ ꯆꯥꯛꯆꯥ ꯌꯨꯊꯛꯁꯤꯡ ꯑꯁꯤ ꯉꯥꯛꯇꯨꯅ ꯊꯝꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯊꯧꯗꯥꯡ ꯆꯥꯎꯅ ꯂꯩ꯫ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯄꯥꯟꯒꯤ ꯁꯥꯐꯨ ꯀꯌꯥꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯊꯛꯇ ꯂꯩꯖꯔꯝꯕ ꯆꯠꯅꯕꯤ ꯀꯌꯥ ꯌꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯄ ꯑꯁꯤꯅ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯇꯥꯡꯀꯛ ꯑꯁꯤꯗ ꯉꯥꯏ ꯀꯨꯝꯍꯩꯅ ꯃꯤꯌꯥꯝꯗ ꯑꯆꯧꯕ ꯄꯥꯎꯖꯦꯜ ꯑꯃ ꯄꯤꯔꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯑꯋꯥꯁꯤꯡꯒꯤ ꯃꯈꯨꯠꯇ ꯃꯅꯤꯄꯨꯔ ꯆꯍꯤ 7 ꯃꯤꯈꯥ ꯄꯣꯜꯂꯨꯔꯦ꯫ ꯕ꯭ꯔꯤꯇꯤꯁꯅꯁꯨ ꯃꯅꯤꯄꯨꯔ ꯂꯧꯁꯤꯜꯂꯨꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯇꯝꯕ ꯑꯁꯤ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯈꯤꯕꯅꯦ꯫ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯅꯤꯄꯨꯔ ꯉꯥꯛꯇꯨꯅ ꯂꯥꯛꯂꯤꯕ ꯃꯩꯇꯩ ꯃꯨꯊꯠꯄ ꯍꯥꯏꯕꯁꯤ ꯄꯨꯋꯥꯔꯤꯗꯒꯤ ꯍꯧꯅ ꯉꯝꯂꯛꯈꯤꯗ꯭ꯔꯕꯅꯦ꯫ ꯃꯩꯇꯩꯅ ꯃꯄꯥꯡꯒꯜ ꯁꯣꯟꯊꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯏꯔꯥꯏ ꯂꯥꯏꯅ ꯊꯨꯒꯥꯏꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯌꯦꯛꯅꯕꯁꯤꯡꯅ ꯈꯪꯏ ꯍꯥꯏꯅ UNLFꯀꯤ ꯍꯥꯟꯅꯒꯤ ꯆꯦꯌꯔꯃꯦꯟ ꯅꯤꯡꯊꯦꯝꯆꯥ ꯁꯅꯥꯌꯥꯏꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯑꯒꯔꯇꯂꯥꯒꯤ ꯔꯥꯙꯥꯅꯒꯔꯗ ꯂꯩꯕ ꯔꯥꯙꯥ ꯃꯥꯟꯗꯞꯇ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯇ꯭ꯔꯤꯄꯨꯔꯥ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯊ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯃꯤꯇꯤꯒꯤ 3ꯁꯨꯕ ꯖꯦꯅꯔꯦꯜ ꯀꯟꯐꯔꯦꯟꯁꯇ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯦ꯫ ꯊꯧꯔꯝ ꯑꯗꯨꯗ UNLFꯀꯤ ꯍꯥꯟꯅꯒꯤ ꯆꯦꯌꯔꯃꯦꯟ ꯅꯤꯡꯊꯦꯝꯆꯥ ꯁꯅꯥꯌꯥꯏꯃ, UCMꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ YK ꯖꯤꯔꯦꯟ, UPF ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯅꯣꯡꯊꯣꯝꯕꯝ ꯔꯨꯄꯆꯟꯗ꯭ꯔ, ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ Y ꯆꯟꯗ꯭ꯔꯁꯦꯈꯔ, ꯇ꯭ꯔꯤꯄꯨꯔꯥ ꯃꯅꯤꯄꯨꯔꯤ ꯋꯤꯃꯦꯟ ꯀꯥꯎꯟꯁꯤꯜꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯍꯋꯥꯏꯕꯝ ꯑꯣꯡꯕꯤ ꯃꯌꯥ ꯑꯃꯗꯤ ꯁꯤꯚꯤꯜ ꯑꯦꯛꯇꯤꯚꯤꯁꯠ ꯁꯨꯕꯥꯁ ꯗꯦꯕꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯅꯤꯡꯊꯦꯝꯆꯥ ꯁꯅꯥꯌꯥꯏꯃꯅ ꯍꯥꯏ ꯊꯦꯡꯈꯥꯡ ꯀꯌꯥꯗ ꯃꯅꯤꯄꯨꯔ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯤꯈꯥ ꯄꯣꯟꯅꯕ ꯑꯃꯗꯤ ꯃꯨꯊꯠꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈ꯭ꯔꯦ꯫ ꯊꯦꯡꯈꯥꯡ ꯀꯌꯥꯗ ꯅꯤꯡꯇꯝꯕ ꯃꯥꯡꯂꯨꯔꯕꯁꯨ ꯃꯇꯝ ꯑꯗꯨꯒꯤ ꯏꯄꯥ-ꯏꯄꯨꯁꯤꯡꯅ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯇꯝꯕ ꯍꯟꯖꯤꯟꯍꯟꯗꯨꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯝꯕꯤꯔꯝꯕꯅꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯉꯥꯛꯄꯗ ꯃꯥꯡꯖꯤꯜ ꯊꯥꯔꯤꯕ ꯃꯩꯇꯩ ꯐꯨꯔꯨꯞ ꯑꯁꯤ ꯃꯨꯊꯠꯅꯕ ꯍꯣꯠꯅꯕ ꯉꯁꯤꯁꯨ ꯂꯦꯞꯇ꯭ꯔꯦ꯫ ꯄꯨꯋꯥꯔꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯗꯣꯛꯁꯤꯡꯗ ꯃꯩꯇꯩ ꯃꯨꯊꯠꯅꯕ ꯍꯣꯠꯅꯔꯕꯁꯨ ꯃꯥꯏ ꯄꯥꯛꯄꯗꯤ ꯉꯝꯈꯤꯗ꯭ꯔꯕꯅꯦ꯫ ꯃꯩꯇꯩꯅ ꯃꯄꯥꯡꯒꯜ ꯁꯣꯟꯊꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯏꯔꯥꯏ ꯂꯥꯏꯅ ꯊꯨꯒꯥꯏꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯂꯣꯏꯂꯝ ꯂꯩꯉꯥꯛ ꯆꯠꯊꯔꯤꯕꯁꯤꯡꯅ ꯈꯪꯕ ꯋꯥꯐꯝꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯥꯐꯨꯁꯤꯡꯅ ꯃꯅꯤꯄꯨꯔ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕ ꯂꯦꯞꯇ꯭ꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯈꯛꯇ ꯅꯠꯇꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯤ ꯃꯤꯇꯩ ꯃꯩꯇꯩꯅ ꯈꯪꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯃꯁꯦꯜ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯅ ꯆꯠꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ꯫ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔ ꯃꯆꯦꯠ ꯇꯥꯍꯟꯅꯕ ꯍꯣꯠꯅꯕꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯝꯕꯩ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯔꯛꯂꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯅ ꯃꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯅꯁꯨ ꯅꯤꯡꯊꯦꯝꯆꯥ ꯁꯅꯥꯌꯥꯏꯃꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯇ꯭ꯔꯤꯄꯨꯔꯥꯗ ꯃꯁꯤꯡ ꯌꯥꯝꯖꯗꯅ ꯇꯥꯔꯤꯕ ꯃꯅꯤꯄꯨꯔꯤꯁꯤꯡꯒꯤ ꯑꯣꯇꯣꯅꯣꯃꯁ ꯗꯦꯚꯂꯞꯃꯦꯟꯠ ꯀꯥꯎꯟꯁꯤꯜ ꯄꯤꯌꯨ, ꯃꯅꯤꯄꯨꯔꯤ ꯂꯣꯟꯗ ꯃꯍꯩ ꯇꯝꯕ ꯌꯥꯍꯟꯕꯒ ꯂꯣꯏꯅꯅ ꯔꯤꯖꯔቬꯁꯟ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯗꯤꯃꯥꯟꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯃꯁꯨ ꯉꯔꯥꯡ ꯆꯠꯈꯤ ꯍꯥꯏꯔꯤ꯫ ꯃꯥꯂꯦꯝ ꯍꯤꯁꯇ꯭ꯔꯤꯅ ꯅꯩꯅꯔꯛꯄ ꯃꯇꯝꯗ ꯃꯁꯤ ꯑꯇꯩ ꯂꯩꯕꯥꯛꯁꯤꯡꯒꯁꯨ ꯐꯨꯔꯨꯞꯁꯤꯡꯒꯁꯨ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯀꯥ ꯆꯥꯔꯕ ꯐꯤꯕꯝꯁꯤꯗ ꯃꯁꯤ ꯑꯩꯈꯣꯏ ꯈꯨꯗꯣꯡꯆꯥꯕ ꯐꯤꯕꯝ ꯑꯣꯏꯔꯛꯅꯕꯒꯤ ꯐꯤꯕꯝꯗꯤ ꯃꯁꯤ ꯃꯔꯨꯗꯤ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝ ꯑꯗꯨ ꯈꯨꯗꯣꯡꯆꯥꯕ ꯂꯣꯛ ꯂꯩꯕ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯄꯨꯊꯣꯛꯄ ꯉꯝꯕ ꯑꯃꯗꯤ ꯆꯪꯉꯤ ꯑꯩꯈꯣꯏꯗ꯫ ꯃꯁꯤ ꯈꯪꯕ ꯑꯗꯨꯒꯨꯝꯕ ꯃꯩꯇꯩ ꯐꯨꯔꯨꯞ
Manipur manung le rumati proof singsu masi khamsa and masi ekoi masi proof na Manipur ki mapanta manung le rumati proof na kamina kada boko and masi Manipur da sokse le rumati masina apan Manipur singsu apan da le rumati singsu yang mai da chimpu masi bakta sami ngagi mela pangthokpagi matangda wakhal tanadabagi phibam ama lakliba si punna wakhal taminaduna imoinu ira thoni thoramda lamdamasi yaifaba puraknaba punna thoni minasi haina khwairamban ima kaithel joint coordinating committee for peace ki convener laistram memana appeal tawrakli khwairamban ima kaithel da ngasi pangthokhiba pawgi mifam amada wafam asi fongdokladuna mahakna hai ngagi mela pangthokpaga mari leinena wakhal tanadabagi phibam ama lakliba si handoknaduna iramdamasi punna yaifaba lamdam ama oinaba honaminasi Laibak ki asuk luraba tanja sida aikoi masal wakhal tanadragadi atopa singna khudong chaba laukhigani ngami singna su nga marang kaina putoktuna iramdamasi nga marang kaina putokpa lamdam ama oina bohanabiyu nga yoliba singna su mapalamdagi nga leiduna yonbagi mahut iramdamasi gi ngami singna puthokliba nga sing leiduna nga yonbiyu Fishery Department na sulamdamasi da nga gi chathok marang kaina puthokna ba paikhat payaba thausil paikhat piu haina mahakna makha tana fongdokhi Hojikti yekna bagai khoi ga lamba tawraga kadai da kari lege no horaga leinari ba matam sida ai khoi machen yanadraga di moi machen ba mache tare na harau te yamna nok ta na tawgada ba punamak to madu ai khoi na fencing waraga khajal laga am ta uhandana ai khoi machen ne na ta na phatana isa singchu nga puthoi do moi khara khaki ayok ba khara khaki oigano Manipur da lairiba yoliba ima singse sigi yengaga mathangi chahida di marang kaina puthoga ima singda supply to view adagi ima singna chu miram dagi laudana ai khoi pothok lairabani na miram dai laura roi haiba wakhal lon du da injal laga isa singdai lauraga chap chaba semilon se mirei bakta chattana ba mitop ki lamda chattana ba koi punam na hotna minaraga amok tang di ne na taba Manipur mo oina nungai ai phana pan ba kalak mamang da sang tarosi kalak pamina kalak seraga moigi di amato oiramin he amasu karibta to yam nungsi nei haiba poto lingjen manai haiba poto ulasi ngasi dagi hongna aigi migi magi khaidana ai khoi leiriba laikai gi oiro khaideng gi oiro kendra gi ro any person khuding mangna tawningba matamda kambidi salomda chapigano ai khoi khwai munak tanaraga Manipur se kamdongna ingadage ai khoi se kamdongna nungai gadage ingna sikna leiba yagadage haiba je khanasi Tripuradagi Angel Chakma Koba Mahairoi Ama Deradunda Mihathina Hatok Pikibagi Thawung Adu All Manipur Students Union MSUna Akan Mamongda condemned directly Mahairoi Loop Asigi Assistant Publicity and Information Secretary Ngangom Nihenna Thadorakpa Cherol Amana Hai Thawung Adu Mahairoi Ama Khaktada Chathaba Crime Nate Awang Nungpok State Lairiba Mahairoi Singi Ikai Kumnaba Amadi Identity da Chatharakpa Lalongni Laikidraba Mahairoi Angel Chakma da Chathakiba Thawung Aduna Crime adu mahaki identity amadi sak chuda chathakiba attack ni haibasi mayek sengle thawung adu mainland India na Northeast ki Mahairoi singda chathaba racism amasung discrimination ni haina lawridabagi maram leite laibak thibadi asigumba thaudok ase masina ahan banate nido tania hatkibagi case tagi hauraga marakta report tawkhidraba case kaya amasu leiribani asigumba mathung huktaba thawung sing ase chathabada chenaba sing matik chaba chairak pi dabana racial violence ase makatana adumak chathaduna leibani maramaduna Angel Chakma hatpada chenaba khudingmak logi matung inna chairak pi gadabani hairi laikidraba Angel Chakmagi imung wanungna thengnahoriba awabadasu MSU na sarukyari haina cherol asna makatana fongdorakli Mamang chahigi July amasung August thada Bangladesh thokhiba tangdu leitadaba adugi khudong chaba lauraga jail dagi nanthokhiba convict kaya ngasisu authority na fagat pangamtre bail out kaya amasu thiba khangnan leiri haina Times of Bangladesh na report tawge Official oiba pau ama paladuna Times of Bangladesh ki report amana hai terror charge ta convict taraba lalhauba taruk irang adugi khudong chaba lauraga nanthokkhibadagi ngasi fawa thiba khangnan leire masigi mathakta irang aduga mari leinana correctional facility singdagi lut tawkhiba khulai taraga nipan su phagatba ngamdana lei haire
Henna mipainingai oiribadi tongan lalhaulupsinga mari leinaba mioi chanirom haukiba tha nipan asida bel da thadokiba asini haire. Police na fongdorokpagi machung ina Harkat UI Jihad AI Islami Ansurullah Bangladesh Jamiltullah Ansarfil Hindal Sakia Hijab Ud Tahir Amadi Kuki Chin Nation Front Yauna tongan ba lona thingkraba lalhaulupsinga mari leinaba convict kaya su mamangda thadokiba lekhrei. Madugi manungda maming leiraba Razib Haider hatpada chenabadagi phakhiba Jasim Uddin Rahami su yauri. Nakal amaromda bail out sing ado hauzik kadai da leibage natraga kari tauribage haibag information so hauzik authority da amata leite. Bangladesh authority ki makok thongba official sing na de thengkhang kayarakta Bangladesh da lalhaubagi thabak thorap amata chathaba leite haida lauri adubo oirakliba phibam asina security analysis sing da nungdang ba fahol Home Affairs Advisor Jahangir Alam Chaudhuri nasu kayarak hana leibak aduda militancy gi mafam leite haina lauthokiba lekhrabane. Nakal amaromda chahi asigi September thada Anti-Terrorism Unit ATU gi chief ki charge pukhiba Additional Inspector General Muhammad Rijul Karim nasu manabu wafam sing fongdokle. Haukiba chahi ama makhairom asida Dhaka Metropolitan Police ki Counter Terrorism and Transnational Crime natraga ATU na achauba anti-militancy operation amata chachakhibagi report leite hainasu mahangna fongdokpa lekhrabane. Thobal District ki Khangabok Part 2 Gram Panchayat area da MGNREGA gi makha da brick paving tawram laga amuko thokre haiduna mingcha thia nabu honargliba si laibak thibani haina GPSC gi chairperson Moirang Them Gopi Ramanna fongdorakli. Khangabok mayai lekai multipurpose community hall da pangthokiba paumi singa unaba amada wafam asi fongdokladuna mahakna hai Sek Taramlaga Lotokre Amadi Lambi Taukhairam Lehaina Yumpam Yaudaba Wafam Kaya Prinamasung Electronic Media da Kundrakpam Sunil Kobam Yoy Amana Fongdorak Libasi Laibak Tibani Amadi Aranbani. Brick paving gitabak adu loiraba matung tamanga rom lairaga yaning dabagi wakat kaya lakpadagi club ki miyoi sing yauna yanaba ama puraklaba matung da check amasung nung sing adu lautok taba yadaba na lautokhibani. Thabak asi DRDA Thobal na fongba kumjali singani kunmari kunmanga annual action plan da yauzaba AAP number Chani Kuntra Mangada construction of brick paving road at N Iboton Leirak Ward number 4 haina yauba work ni masida IVR on thokpagi wafam leite kumjali singani kunmari kunmanga gi annual action plan sema matamda administrative committee leitri hairaduna kumjali singani kulhumdoi gi October 2 gi gram sabha da miyamna ayaba piram laba work ni Kundrak pamgi patarle ni haizari balambi asi check thabada yaugadaba mafam dinate N Iboton Leirak hairiba area sida thagadabani adubu miyam gi apambagi matungina Kundrak pam area da thabana hena kudong chagani haibadagi mafam aduda check thaduna semlubani. Lambi asigi nakyata leiriba sagai ahumgi ingkholga tainariba mafam aduda yanabagi matungina miyamgi yaifanaba lambi adu sembani. Lambi FC MGNREGA gi makhada kumjali singani kunmathoi kunithoi dasu nung thaduna semkhiba laikre. Chairperson amadi mahaki machin manauna kanagumba amatada kihan khangan khiba laite maramaduna Khangabok Part 2 Gram Panchayat amadi chairperson gi mingcha thina bohonarakliba sigi dama legal action lawroidabagi maram laite haina mahana makata ki. Ariba lambi asi sahi kunthagi mamangdagi miyamgi oina sanaduna lakpani masigi manungda MG Narega gi makhada wakwang kya haptuna singring wakya tawkre adogi saruga ama oina aisu ariba lambi asi semne dongta ana mangtongna work program da yaujaraba 23-24 da yaurang pa work program ma lokhalaga aina brick paving gi wasi lokhalaga semjerubuni hariba work program sida IBR onthopagi wafam leite road at N Iboton Leirak haina ward number 4 haina dum leijabani masida IBR onthopagi wafam leite siri khunapun sunin na ngang be wafam adu aranba wafam ngakni aigo atamna mingse thinaba honabini haibisi ai media gi mafam thamjage loinena makhatana sigumba oida padaba mayam khunapun sunin ngang besi mayam parjana thajabiuganu Sri Sri Govindaji Nat Sankirtan gi Kuntra Suba Kumon Amadi Padma Sri Ustad Debo Award Ceremony ngasi Wangkai Palace Compound Leiba Sri Sri Govindaji Nat Sankirtan Rehearsal Hall da pangthokre Tawramaduda JN Manipur Dance Academy gi Guru Manipur State Kala Academy Award di Maihobam Seidaban Academy asigi retired Guru Rajdari Amadi
Manipur State Kala Academy Awardee Konsam Kumarna Maruiba Mitunglen Singoina Saryaki. Tawramadugi Sarugama Oina Choye Sigi Sri Ustad Debo Award Khwairakpam Govinamasung Liglai Media gi Program Manager Thokchom Hikhomba the Piki. Tawramaduda Manipur State Kala Academy Awardee Maihobam Saitabana Hai Aikoi Mioibana Pokpagi Numit Ningsingba Yamna Maruiba Dugumna Association Haudokibagi Numit Ningsingba Su Yamna Tangai Fade Tungda Haurakliba Mirolamadi Mahiru Singna Makoida Takbi Tambirakiba Guru Singa Dugi Mafamda Gamzaba Haikal Eka Tamduna Guru Singa Duna Tauramba Tabak Tauram Singado Mahiru Singa Sina Makatana Inbangam Nabagi Pandamda Kasigi Tauramasi Pangtokpani Tauramaduga Mari Lainana Nat Sankritangi Laikidraba Guru Singi Mafamda Haikal Eka Tamduna Ikai Kumnaba Utlaba Matung Sakpram Narendrana Moibungi Matangda Demonstration Taubaga Loinana SSGNS ki Child Artist Singi Pungjolom Su Utki Manipur Home Guard ki personal singna lenga kamari leinada bathabak tauram singda saruk yadana ba amadi mangjong ayaba launaba tha sigi kulhum doida Home Guard ki commandant wungpam kasar na thoki bachero ladu Manipur Home Guard Employees Welfare Association na yaning da bafung dorakli Wafam asigi matang da mukhanna khanabina ba association asigi president Yangle Mangina Manipur lenga ki chief secretary masung Home Guard ki commandant general ki thausu puriba Manipur police ki DGP da ai bachero lama thajin kre Manipur police ki DGP amasung chief secretary da pishan ki bachero laduna hai Manipur Home Guard ki commandant na thorakli bachero laduna maram moiraga Home Guard personnel singi yaifana ba paikhalakli ba tabak thoram singda chauna apan ba oiragani Thawong asi constitution na piriba freedom of speech amasung expression khongoi na bani Home Guard personnel singi yaifana bagi damag association asina thabak thoram sing paikat pada maning tamhanbiyu hiramasigi matangda mari lainaba official singna midieng changbiyu amadi achumba wayal fanghanbiyu haina so chero laduna appeal tawri Mamang da lairamba Juribam gi passenger train service sing amuk hanna mathau tohanbiyu haina mari lainaba singda kyara khanna haizarabasu ngasi fawba thabak to onthokhtana leire train service asi amuk hanna hudukpiu haiba demanda World Mighty Council amasung tongan ba mahairoi loop kayana ngasi Juribam railway station da wakan mifam chatakre wakan mifam aduga mari lainana WMC gi vice president Konjengbam Ratan da hai matam kuina Juribam dagi tongan ba mafam singda train chalamba du amuk hanna chelhanbiyu haina mari lainaba authority da kyara khanna haizaduna laki adubu ngasi fawba thabak to onthokhtana leire thawong asi yaningdaba phongdokpu oina amadi train service asi athubada amuk hanna hawallu haiba demanda wakan mifam asi chathabani haina mahakna phongdokhi wakan mifam aduda introduce new line between Juribam to Guwahati upgrade Juribam railway station to a national level resume passenger train services amadi complete Juribam to Imphal railway line haiba yauna tongan ba wafam kaya iba placard singsu sizinaki Concord Art Theatre ki founder vice president oirambi akuizam tamubi leikidabagi kumon thauramga mari leinana theatre asina sinna festival of narrative arts ki thauram amangasi pangthokre konjeng leikai club kaithel da leiba akuizam kumar gi sanglen da pangthokiba thauram aduda Eastern Zonal Cultural Center Kolkata gi board of governor Buddha Chingtham social worker Soraisam Gobin amadi Concord Art Theatre gi president akuizam ibotombina maru oiba mithunglen sing oina sarukyaki thauram atugi sarukam oina Leikidrabi akoizam tamubi ki mafamda ikai khumnabu utpa oina minute ani tumina lepaga loinana ahal laman singda lengyan kudol tamduna ikai khumnabu utki thauram aduga mari leinana Buddha Chingtham hai narrative art haibasi kunai asiga thadoknaba yadraba yamna mapangal leiba art form amani masina kunai asi sudok chamthoknana bahotnari art form asi matam amada yumthong khudingda linaduna miyamda mit nakung ohelami adubunga sidi sizilaklaba art form oire asigumba art form asi kannanabagi pandamda festival asi pangthokpani hainasu mahakna makata ki haiba narrative art form sing asi matam amada yumthong khudingi thum shalami mapum khudingta sangoi masa ama leibada sosi kuja khudi ama khudi kongjom parabagi wali libagi penagi phamsaki mayam si oi tonarami bani aduna masidi kwai mapangal kanba yam powerful media amani masidi art asigi matinga miyam da social education pi koi kamai hingdagi ekoi kamai satkadagi ekoi kamai to alaman singza thogolon kamai to gadagi ekoi karma hingdagi ekoi kunais da ekoi contribution to kari to gadagi haibuna single se loina thamda yawo ko anane ekoi ki narrative art form asik aduna sum sidarapa
ꯃꯥꯡꯁꯤꯜꯂꯛꯄ ꯗꯥꯏꯡ ꯑꯥꯔꯠ ꯐꯣꯔꯝ ꯑꯣꯏꯔꯛꯄ ꯚꯦꯅꯤꯁꯤꯡ ꯇꯧꯁꯤꯜꯂꯛꯄ ꯑꯁꯤ ꯌꯥꯝꯅ ꯅꯤꯡ ꯀꯥꯏꯕ ꯐꯤꯕꯝ ꯑꯃꯅꯦꯕ Tha asigi kuntrada Sagolban Tera Kaitel Idol Ground da Liangmai Market phamlagani haina Liangmai Imphal Market Committee na khangalakli committee asigi co-convener DFU Prinmai na thadorakpa cherol amana hai Kaitel asi ayuk ki pung 5 dagi phamba haugani Kaitel asi Idol Club ka punna khusamnaraga phamgadabani lamdam asigi lawmi sinmi sing saugatnaba amadi phurup masel gi marakta leinariba mari asi henna chesil hannabagi pandamda phamgadawriba Kaitel asi Chingdagi purakpa organic oiba mana masing amadi mahai marong kaya phangangani miyamna Kaitel asida laktuna honariba sing asi mahai yalhanbiu haina cherol asina appeal tawrakli Churachandpur gi Vang da leiba Assam Rifles Unit na Operation Sat Bhavana gi makhada Mega Medical amasung Dental Aid Camp ama Saikota pangthokre Tha asigi kuntareta pangthokkiba camp adu Churachandpur District Hospital amadi Assam Rifles ki Medical amasung Dental team na khusamnaraga pangthokkibane camp adu da khunja chatruk humpu mathoi layengki madugi manungda chama marifu humdoina chahi nauriba angangni aduga chani yangkhai mathoina nupini masigi mathakta dental patient humpu humdoi amadi IDP chama kun mathoi dasu lemna layengbagi khudongchaba phanghanki hairi Universal Friendship Organization UFO East Manipur Battalion Headquarter number 5 Thawal Charangpat ki manung chana leiba Maitei Huyan Langlon Singtam Sanglen Sajal Academy UFO Khangabok Makha Branch ki 38 Suba Rising Day gi thawram ngasi pangthokre Thawal District ki Khangabok ta leiba Masa Sanglen asida pangthokiba Rising Day gi thawram aduda Khangabok ki social worker KS Rasmohona ibudo pakhang ba yekpa malem gi phiral chingkhat ki baga loinana UFO gi members singna salute pidunai kaikhumna basu utki Malemgi maming leiraba K-pop band BTS athuba matamda India da laklaba yai haina unofficial oiba report amana haire report asigi machung ina BTS band ase kumja inglisingani kuntarukta India da laktuna live performance pinaba khanaba hokre haire BTS ki live performance adu Mumbai da piraba yai haina panare panba yabade BTS hairiba K-pop band ase ahal singna ka hena khangnadrabasu anoba mirol Gen Z maru oina nupi macha singi maraktadi khwaidagi hena pamnaba band ama oire India da BTS ki fan maming yamna lekhalakpa asina maram oiraga band ase India da laknaba khanaba hawrakhibani haire Ramasigi matangda hauzik fawgi oira official announcement amata thokpa leitrabasu kumja inglisingani kuntaruke anganba sarukta band ase India da soidana laklaba yai haina di panare Karigumba band asina India da laktuna live performance pirabade band asigi fans singna matam kayagi mamangdagi mangjarakpa manglan amade mangfaw no hanba ngamlagani haire All Manipur Tammi Chingmi Apun Manupi Lub Tammi Chingmi gi matam sangna Organization Secretary oina thopuduna laiba ki thodang kaya purambi Ima RK Syamana Thasigi kunmanga da laikidabada Coalition Against Drugs and Alcohol kadagi head office ta minute ani tumina leptuna awaba phongdokpagi mifam ama pangthokre awaba phongdokpagi mifam aduda amkil nupi samas Tammi Chingmi Nal Nimpal na chingba tongan ba lup kaya na saruyaki panba yai Ima RK Syama Samas Thodang Nupi Lup Laiprakpam gi President oina aroiba miku phawba thopurami masida sunatana matam sangna mayai kaba nisa thingbagi thabak thoram kaya dasu chongthaba naidana thabak torami ima asina ikhang khangogdana leikidaba si Manipur amadi Manipur gi CSO singi men khatpa ngamlaroidaba achoba mangjaba mo oihoragani mahakna leikidabada mahaki mung manungna thengna horiba awabadasu saru yazari haina kadana phongdorakli Laibi Haukhongkhu Youth Club na Sinduna Chathagadaba Tarasuba Laibi Haukhongkhu Winter Sports Meet 5A Side Soccer and Women Volleyball ngasi Technopol District ki manungchan na leiba Laibi Bilesta haudokre tongan ba phurup kaya gi team singna sarugyaduna Chathagadaba Sports Meet adu haudokpagi thoramda Rich M gi Secretary CH Maran Charanga Ramo gi President K Prakash Maring EMBTA gi President DM Mandi amadi MUA gi Vice President DL Angrungsu Sarkyaki
Bright Youth Organization BYO angthana sinduna club asigi ground chatharakiba anisuba BYO Trophy Manipur Open 5A side men's football tournament 2025-26 ki ngasi sanakiba quarter final match singda PUBG United angtha amadi Matai FC maipakre tournament asigi ngasi sanakiba match da PUBG United angthana football lovers nongpok sek maibu panjal ama sinoda maithiba piki atopa match amadana Matai FC na angtha FC bu panjal manga ahumda maithiba piki ngasi sanakiba match sing adu K Jiran K Vivek amadi Y Tombina mathang sina chief guest of honor amadi president wina saru yaraga pangthokhibane Lilong Sports Association LSN sinduna tha sigi kunmanga dagi Lilong Haurebi College ground chatharakiba 13 suba Lilong Sports Week ngasi sanakiba 9A side football match singda Saido Mairenkhul LHDADA Lilong Damamadi UPFC Usoipopi maipakre ngasi sanakiba match singda SMP CCL Makhalaikai amadi HYC Hangam Thabi draw chatkhi atopa match singdana Saido Mairenkhulna SMP CCL Makhalaikai bu panjal mari amada LHDADA na LMMYDO Mairenkhul bu panjal ama sinoda amadi UPFC Usoipokpi na Ubagthong FC bu panjal ama sinoda maithiba piki SMP CCL amadi HYC ani sanabadana draw chatkhi panbe yabadi tha sigi kuntra matoi fawba chayol ama chupna chathaga da sports meet asida nupa amasung nupi gi kanglup khaidok football kabadi badminton tagop warna chingba tongan ba event kayada sanaroi chamanga henbana athoi ahen tanari bani All Jiribam Sports Association AJS and Sinduna Jiribam Higher Secondary School gi sanabungda tim tare na saruk yaduna chathariba ani suba elangbam Tomba Singh Memorial Junior Boys Under 17 Football Tournament ki ngasi sanakiba preliminary round robin league ki match da Sonapur GPS and Yawol Club goal ama sinoda maithiba pikre ngasi gi match aduda Yawol Club na toss ngamduna side khan ki aduga Sonapur GPS and ball kauduna sanaba hoki match aduda Sonapur GPS ege sanaroi Azar Hussein na match ki nifu suba minute goal ama chanba ngamduna Sonapur GPS and Yawol Club panjal ama sinoda maithiba piki